Online Manipurgi numidangi pau mieng tabiriba pumnamak puthoi laisramna khurumjari ahanbada maruoiba pau. Thokliba irang asigi asengba hawrakphamdi Congress na palingai matamda tawramba thabak thoramsingnani khangabu BJP mandal. Mamang chahigi May 3 dagi hawrakliba maitai amadi Kuki anigi marakta thokliba irang asigi asengba hawrakphamdi Congress na palingai matamda tawramba thabak thoramsing aduna oihanbani haina BJP Manipur Pradesh ki Vice President Phamsu Puramba Khangabo Kendra ki BJP ki leader Thokchom Jadumanina phongdorakli. Ngasi Khangabokta laiba mahaki yumda paumisinga unabada mathaki wafam asi phongdokladuna mahangna hai kumja 1992 dagi 1997 faubada thokiba naga Kuki anigi lan 1992 dagi 1993 faubada thokiba maitai amasung pangal anigi kanglupki oiba irang aduda matam adugi Congress ki Prime Minister PV Narasimha Rao Manipurda lakhibra Karigidamak India ki Prime Minister Narendra Modi bu maitai Kuki anigi irang loisinaba lakte haiduna Prime Minister amasung CM Birena Luchingba lainga asibu maral pina honariba asi achumba khongthangla Praja miyamna wakhal munna khanthabiyu Congress na palingai matamda popi thabada athingba thamlamde Free Movement Regime FMR lehenduna mapalamgi miyosing maning tamna Manipurda changba yahalami Inner Line chatnahan biramde NRC chatnahan biramde Punmama asina maram oiraga Manipurda narco terrorist masing thingamdana changlakhiba amadi maning tamna popi thahanduna drug ki karbar tawpham oiba lamdam ama oiramba adu Chief Minister N. Birena Luchingba BJP lenga asina athingba kaya piruba haibadi War and Drug Campaign Chatharakpa popi thaba yahandaba FMR Lwkhtpa ILP chanahalakpa amadi NRC na chingba kaya chanahalakpa Manipur bukanaba honarakpa asida narco terrorist Kukisingna Manipur gi mathakta landarakpani lenga ki maikaidagi makhoibu laksinaba honaba yaba honari Chandar ki Union Home Minister Amit Shah athuba matamda laktuna kanglup animakta wari saduna irang nemthanaba honaki Atai BJP gi luchingba kaya su lakli hawjikchu Prime Minister ga CM Birenga pau leptana phaunaduna honaba yaba honari Masida political gi khudong chaba lawduna Congress Party na miyambu apangbasina honariba amadi CM gi mingchat thiannaba leptana honariba asi miyamna thajafam thokte handakta pangthokiba 19 suba Lok Sabha mikhaldasu Congress Party na miyambu minamduna amadi Manipur thugainaba honariba Kukisingda manaduna Congress MP ani mikhal mai paki adubu hawjikti inergi MP masana su mahaki kari su tawba ngamba natte tawgadabadi lengak pairiba na tawgadabani haijarakre maram asina Chief Minister N Birena miyamgi damak tawriba asi mamutta na khangbiu Congress ki oiba wafam da thajabiganu lurabata naga Kuki gi lan amadi maitai pangal anigi irang aduda matam adugi lengak pairiba Congress ki Prime Minister Manipurda lakhibagi wafam laikide hawjikna Prime Minister Narendra Modi Manipurda lakhanba ngamde haina miyamda lana uhannaba honariba amadi kanglupki irang asibu hena chawthoknaba honariba Congress Party gi wakhalon asi miyamna khangbiu lan manungda senapati Chingadabani haiba wakhal thadokji Chief Minister bu resign taw haiba amasung Manipurda PR thamnaba Congress Party na honariba asi miyam pumnamaksu yafam thokte haina Jadumanina phongdokhi Mathangi update asidi Hemanjit amadi Linthoingambigi positive response phanganaba hotnage haina security advisor na thajaba pirakle State asida mamang chahidagi hawduna thokliba irang asigi manungda Kuki khulai paibasingna phakraba matung mafam khangdana lairiba mahiroi anigi langla langjingna matangda positive oiba response ama tha asigi kun phawbagi manungda phanganaba hotnagi haina security advisor Kuldip Singhana mahiroi anigi imung manungda thajaba pirakre hairi Former Minister AK Mirabai na luchingduna mahiroi ani asigi imung manungi miyoi singa loinana security advisor Kuldip Singhaga babu parada laiba CM Bangloda unabada thajaba si pirakhibani hairi Security Advisor unaruraba matung CM Banglo mamangda paumisingda AK Mirabai na phongdoklambada mahiroi Hemanjit amadi Linthoingambigi matangda mafam khangdana leirakliba asi chahi fajilakle maram asina mahiroi ani asi laikhidre haiba taragadi tha asigi kun phawbada laikhidre haibagi evidence yawba yaba posak piu haina Security Advisor da taksinki Security Advisor gi maikaidagi chaliba tha asigi kun phawbagi manungda positive response phanganaba hotnage haibagi thajaba asi pirakhibani tha asigi kun mari phawbagi manungda kariguma thaba amata paikhalakta tarabadi makha taba kari tawgani haibadu Manipur miyam amadi lup kayaga punnana tanaraba matungda changsingani haiki amaromda mahiroi ani asigi case ka mari leinana CBI gi Director General dasu Governor gi khuthangda chithi ama iragani haina AK Mirabai na paumisingda phongdoklamki mathangi update asidi Ruling opposition khaidana Manipur gi apunbagi saktam kaidanaba amadi ingtappa hanjilhannaba hotnaminasi L Rameswar State asigi oiriba fibam asida ruling opposition khaidana Manipur gi apunbagi saktam kaidanaba amadi ingtappa hanjilhannaba isagi ithaudangni khanna punna honaminasi haina Kairau Kendra gi MLA L Rameswar maitaina phongdorakli
ꯋꯥꯐꯝ ꯑꯁꯤ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯕ ꯀ꯭ꯌꯥꯝꯒꯩ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯌꯨꯅꯤꯁꯦꯠ, IIT ꯀꯥꯟꯄꯨꯔ ꯑꯃꯗꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯂꯤꯃꯤꯇꯦꯠꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯗꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯁ꯭ꯀꯨꯜ ꯕꯦꯒ ꯑꯃꯗꯤ ꯍꯦꯜꯊ ꯀꯤꯠ ꯌꯦꯟꯊꯣꯛꯄꯒꯤ ꯊꯧꯔꯝꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯀ꯭ꯌꯥꯝꯒꯩ ꯃꯌꯥꯏ ꯂꯩꯀꯥꯏ ꯁꯗꯅꯥ ꯃꯟꯗꯞꯇ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯔꯥꯃꯦꯁ꯭ꯋꯔ ꯃꯩꯇꯩꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯋꯥꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯕꯅ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯑꯃꯅ ꯑꯃꯕꯨ ꯎꯅꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ, ꯁ꯭ꯇꯦꯠ ꯑꯁꯤꯒꯤ MP ꯑꯅꯤꯅꯁꯨ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯈꯦꯟꯅꯕ ꯊꯝꯗꯅ ꯑꯉꯝꯕ ꯊꯥꯛꯇ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯪ-ꯇꯞꯄ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯥꯏꯗꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯔꯤꯡ ꯔꯣꯗꯀꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯊꯝꯂꯗꯨꯅ MLA ꯔꯥꯃꯦꯁ꯭ꯋꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔꯗ ꯔꯤꯡ ꯔꯣꯗ ꯁꯦꯝꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯃꯤꯐꯝ ꯂꯣꯏꯔꯒꯗꯤ ꯃꯄꯨꯡ ꯐꯥꯅ ꯄꯥꯏꯈꯠꯂꯒꯅꯤ꯫ ꯔꯤꯡ ꯔꯣꯗ ꯁꯦꯝ ꯁꯥꯕꯒꯤ ꯊꯕꯛ ꯂꯥꯛꯄꯗ ꯃꯤꯌꯥꯝꯅꯁꯨ ꯆꯞ ꯆꯥꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯑꯊꯨꯕꯗ ꯂꯝꯕꯤ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯀ꯭ꯌꯥꯝꯒꯩ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯥꯏꯗꯤꯜ ꯁ꯭ꯀꯨꯜꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯗ ꯁ꯭ꯀꯨꯜ ꯕꯦꯒ ꯑꯃꯗꯤ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯑꯍꯜꯁꯤꯡꯗ ꯍꯦꯜꯊ ꯀꯤꯠꯁꯤꯡꯁꯨ ꯈꯨꯠꯁꯤꯟꯅꯈꯤ꯫ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ IIT ꯀꯥꯟꯄꯨꯔꯒꯤ ꯆꯤꯐ ꯑꯦꯗꯚꯥꯏꯖꯔ MD ꯑꯜꯇꯐ ꯈꯥꯟ, ꯀ꯭ꯌꯥꯝꯒꯩ GPꯒꯤ ꯆꯤꯌꯔꯃꯦꯟ ꯀꯣꯏꯖꯝ ꯁꯣꯚꯥ, ꯑꯣꯜ ꯀ꯭ꯌꯥꯝꯒꯩ ꯅꯨꯄꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯂꯨꯞꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯣꯏꯔꯥꯡꯊꯦꯝ ꯁꯣꯚꯤꯇꯥ, ꯀ꯭ꯌꯥꯝꯒꯩ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯃꯦꯝꯕꯔ ꯆꯤꯡꯉꯥꯕꯝ ꯕꯤꯅꯥ ꯌꯥꯎꯅ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯊꯪꯒꯤ ꯑꯞꯗꯦꯠ ꯑꯁꯤꯗꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝ ꯑꯣꯐ ꯀꯪꯂꯥ ꯄꯥꯎꯗꯒꯤ ꯂꯧꯈꯠꯆꯒꯦ꯫ ꯀꯨꯀꯤꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯗ ꯆꯠꯊꯔꯛꯄ꯫ ꯀꯨꯀꯤꯁꯤꯡꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2 ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤ ꯊꯤꯡꯕ ꯌꯥꯎꯅ ꯀꯥ ꯍꯦꯟꯕ ꯊꯕꯛꯁꯤꯡ ꯆꯠꯊꯗꯨꯅ ꯑꯑꯣꯠ ꯑꯅꯩ ꯆꯠꯊꯕꯒꯤ ꯃꯥꯌꯣꯛꯇ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯁ꯭ꯇꯨꯗꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟ (SDSA)ꯅ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯗꯒꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯀꯨꯀꯤꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯗ ꯆꯠꯊꯕ ꯍꯧꯔꯛꯈꯤꯕ ꯑꯁꯤꯅ ꯀꯨꯀꯤꯁꯤꯡꯗ ꯆꯥꯎꯅ ꯑꯋꯥꯕ ꯆꯩꯊꯦꯡ ꯃꯥꯌꯣꯛꯅꯕ ꯍꯧꯔꯦ꯫ ꯈꯣꯡꯖꯪ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯁꯤꯅ ꯆꯦꯛ ꯄꯣꯁꯠ ꯍꯥꯡꯕꯒ ꯂꯣꯏꯅꯅ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯗ ꯆꯪꯁꯤꯟꯈꯤꯕ ꯑꯁꯤꯅ ꯂꯝꯕꯤ ꯑꯁꯤꯗ ꯑꯆꯠ ꯑꯋꯣꯡ ꯇꯧꯕꯁꯤꯡꯗ ꯑꯋꯥꯕ ꯆꯩꯊꯦꯡ ꯃꯥꯌꯣꯛꯅꯔꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕꯁꯤ ꯀꯨꯀꯤꯁꯤꯡꯅ ꯑꯣꯏꯔꯤ꯫ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯁꯤꯅ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕ ꯃꯔꯥꯜ ꯂꯩꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯣꯠ-ꯅꯩꯕꯒꯤ ꯊꯕꯛ ꯂꯦꯞꯄꯨ ꯑꯃꯁꯨꯡ ꯍꯥꯏꯋꯦꯕꯨ ꯁꯦꯐ ꯖꯣꯟ ꯑꯣꯏꯍꯜꯂꯨ ꯍꯥꯏꯗꯨꯅ ꯃꯃꯥꯡꯗꯒꯤ ꯑꯄꯤꯜ ꯇꯧꯕ ꯂꯩꯈ꯭ꯔꯕꯁꯨ ꯀꯨꯀꯤꯁꯤꯡꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯑꯃꯗꯤ ꯊꯕꯛ ꯂꯧꯈꯠꯂꯨ ꯍꯥꯏꯕ ꯌꯥꯗꯕꯗꯒꯤ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯗ ꯑꯁꯤ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯁꯤꯅ ꯍꯧꯈꯤꯕ ꯖꯨꯟ 3ꯗ ꯊꯣꯛꯈꯤꯕ ꯄ꯭ꯔꯦꯁ ꯅꯣꯠ ꯑꯃꯅ ꯅꯥꯒꯥꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯀꯥ ꯍꯦꯟꯅ ꯊꯕꯛ ꯆꯠꯊꯔꯛꯄ ꯍꯦꯟꯒꯠꯂꯛꯈꯤꯕ ꯑꯗꯨꯗꯒꯤ ꯄꯥꯔꯇꯤ ꯈꯨꯗꯤꯡꯃꯛꯅ ꯑꯣꯠ-ꯅꯩꯕꯒꯤ ꯊꯕꯛ ꯇꯧꯗꯅꯕ ꯑꯃꯁꯨꯡ ꯍꯥꯏꯋꯦꯕꯨ ꯄꯨꯝꯅꯃꯛꯀꯤ ꯁꯦꯐ ꯖꯣꯟ ꯑꯣꯏꯍꯟꯅꯕ ꯑꯄꯤꯜ ꯇꯧꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯂꯝꯕꯤ ꯆꯠꯂꯤꯕꯁꯤꯡ ꯑꯃꯗꯤ ꯍꯥꯏꯋꯦꯒꯤ ꯄꯣꯠꯆꯩ ꯄꯨꯕꯁꯤꯡꯗ ꯑꯣꯠ-ꯅꯩꯕꯒꯤ ꯊꯕꯛ ꯑꯁꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯦꯞꯇꯅ ꯆꯠꯊꯔꯛꯈꯤꯕꯗꯒꯤ ꯀꯨꯀꯤꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯀꯥꯎꯟꯇꯔ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯗ ꯆꯠꯊꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯀꯨꯀꯤꯁꯤꯡꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2 ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯈꯛꯇ ꯅꯠꯇꯅ ꯏꯝꯐꯥꯜ ꯖꯤꯔꯤ ꯂꯝꯕꯤꯗꯁꯨ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯗ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯊꯕꯗꯒꯤ ꯃꯤꯌꯥꯝꯒꯤ ꯍꯤꯡꯕꯒꯤ ꯍꯛꯇ ꯆꯥꯎꯅ ꯁꯤꯡꯅꯕꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯀꯟꯇ꯭ꯔꯣꯜ ꯉꯝꯗꯕꯗꯒꯤ ꯈꯣꯏꯁꯥꯎꯅꯔꯕ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯁ꯭ꯇꯨꯗꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯁꯦꯅꯥꯄꯇꯤꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2ꯗ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯗ ꯆꯠꯊꯔꯛꯈꯤꯕ ꯑꯁꯤ ꯀꯨꯀꯤꯁꯤꯡꯒꯤ ꯃꯊꯛꯇ ꯀꯥꯎꯟꯇꯔ ꯕ꯭ꯂꯣꯀꯦꯗ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ ꯃꯁꯤ ꯅꯥꯒꯥꯁꯤꯡꯅ ꯀꯨꯀꯤꯁꯤꯡꯒꯤ ꯃꯊꯛꯇ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯂꯥꯏꯐꯂꯥꯏꯟ ꯑꯣꯏꯔꯤꯕ ꯍꯥꯏꯋꯦꯁꯤꯡꯗ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯗ ꯆꯠꯊꯕ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯒꯤ ꯍꯤꯡꯕꯒꯤ ꯍꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯁꯤꯡꯅꯕ ꯀ꯭ꯔꯥꯏꯝꯅꯤ꯫ ꯀꯨꯀꯤꯁꯤꯡꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯗ ꯆꯠꯊꯗꯨꯅ ꯄꯣꯠꯆꯩ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕ ꯊꯤꯡꯕꯒꯤ ꯊꯕꯛ ꯂꯦꯞꯇꯅ ꯆꯠꯊꯔꯤꯕ ꯑꯁꯤꯗ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯃꯩꯇꯩꯁꯤꯡꯒꯤ ꯄꯨꯟꯁꯤꯗ ꯁꯤꯡꯅꯕꯅꯤ꯫ ꯂꯣꯏꯅꯅ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯩꯇꯩ ꯃꯤꯌꯥꯝꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛ ꯁꯦꯝꯅꯕ ꯗꯤꯃꯥꯟꯗ ꯃꯥꯏ ꯄꯥꯛꯍꯟꯅꯕꯅꯤ꯫ ꯃꯈꯣꯏꯅ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯗ ꯆꯠꯊꯗꯨꯅ ꯃꯩꯇꯩꯁꯤꯡꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯆꯩꯊꯦꯡ ꯄꯤꯕ ꯑꯃꯗꯤ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯑꯃꯁꯨꯡ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡ ꯐꯪꯗ꯭ꯔꯕꯗꯤ ꯍꯤꯡꯕ ꯉꯝꯗꯕꯗꯒꯤ ꯃꯩꯇꯩ ꯃꯤꯌꯥꯝꯅ ꯃꯈꯣꯏꯗ ꯆꯪꯖꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯄꯥꯟꯗꯝ ꯁꯣꯏꯗꯅ ꯐꯪꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯄꯪꯕ ꯊꯥꯖꯕ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯗꯄꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯈꯤꯕꯅꯤ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯗ ꯆꯠꯊꯗꯨꯅ ꯃꯤꯌꯥꯝꯕꯨ ꯑꯋꯥꯕ ꯆꯩꯊꯦꯡ ꯃꯥꯌꯣꯛꯅꯍꯜꯂꯤꯕꯁꯤ ꯍꯥꯏꯅ ꯈꯜꯂꯤꯕ ꯃꯁꯤ ꯃꯁꯥꯒꯤ ꯃꯈꯣꯡꯗ ꯌꯥꯟꯁꯤꯟꯖꯕꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯖꯗꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯆꯩꯊꯦꯡ ꯃꯤꯆꯝ ꯀꯨꯀꯤꯁꯤꯡꯗꯅ ꯍꯦꯟꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯍꯜꯂꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯃꯩꯇꯩ ꯈꯛ ꯅꯠꯇꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯥꯒꯥ ꯌꯥꯎꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯤꯌꯥꯝꯗ ꯑꯋꯥꯕ ꯃꯥꯌꯣꯛꯅꯍꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯀꯨꯀꯤꯁꯤꯡꯅ ꯍꯦꯟꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯛꯄꯗꯒꯤ ꯀꯨꯀꯤ ꯀꯥꯡꯂꯨꯞꯀꯤ ꯃꯤꯌꯥꯝ ꯃꯔꯛꯇ ꯈꯥꯏꯕꯨꯡ ꯇꯥꯅꯔꯛꯇꯨꯅ ꯃꯁꯦꯜ ꯍꯥꯠꯅ-ꯁꯤꯟꯅꯕꯒꯤ ꯋꯥꯊꯣꯛ ꯂꯩꯔꯛꯂꯤ꯫ ꯀꯨꯀꯤꯁꯤꯡꯅ ꯃꯔꯝ ꯆꯥꯗꯅ ꯃꯩꯇꯩꯁꯤꯡꯒꯤ ꯃꯊꯛꯇ ꯋꯥꯔ ꯀ꯭ꯔꯥꯏꯝ ꯆꯠꯊꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯗꯝ ꯑꯁꯤꯗ ꯃꯍꯧꯁꯥꯗꯒꯤ ꯈꯨꯟꯗꯥꯔꯛꯈꯤꯕ ꯆꯤꯡꯃꯤ ꯇꯥꯃꯤꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯄꯨꯝꯅꯃꯛꯇ ꯑꯋꯥꯕ ꯆꯩꯊꯦꯡ ꯄꯤꯔꯛꯄꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄꯗ ꯅꯠꯇꯅ ꯃꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇꯁꯨ ꯃꯆꯦꯠ ꯇꯥꯟꯅꯗꯨꯅ ꯍꯥꯠ-ꯁꯨꯅꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯃꯁꯤꯅ ꯃꯈꯣꯏꯒꯤ ꯄꯥꯟꯗꯝ ꯃꯥꯏꯊꯤꯅꯕꯒꯤ ꯃꯔꯝ ꯑꯣꯏꯍꯟꯖꯔꯦ꯫ ꯐꯣꯔꯦꯅꯔ ꯆꯤꯟ ꯀꯨꯀꯤ ꯖꯣ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯋꯥꯔ ꯀ꯭ꯔꯥꯏꯝ ꯆꯠꯊꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯂꯟ-ꯊꯨꯝ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯍꯟꯕꯒꯤꯗꯃꯛ ꯃꯤꯌꯥꯝꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯄꯨꯟꯅ ꯂꯥꯟꯗꯥꯕꯒ ꯂꯣꯏꯅꯅ ꯋꯥꯔ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯍꯟꯅꯕ ꯗꯤꯃꯥꯟꯗ ꯇꯧꯕ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯈꯣꯡꯒꯨꯜ ꯃꯨꯠꯊꯠꯈꯤꯅꯕ ꯑꯄꯨꯟꯕꯒꯤ ꯐꯤꯔꯦꯞ ꯑꯃ ꯂꯧꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ꯫